ꯍꯣꯔꯦꯟ ꯁꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯟꯖꯥꯎꯕꯤ ꯃꯅꯥ ꯅꯥꯀꯨꯞꯄꯤ ꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯥꯀꯨꯞꯄꯤ ꯄꯥꯡꯈꯣꯛꯂꯥ ꯃꯤꯛꯁ ꯇꯧꯔꯒꯅꯦ ꯄꯥꯡꯈꯣꯛꯂꯥꯁꯦ ꯌꯥꯝ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯣꯟꯖꯥꯎꯕꯤꯒ ꯅꯥꯀꯨꯞꯄꯤꯒ ꯍꯥꯞꯄꯒ ꯈꯔ ꯃꯣꯟꯊꯔꯛꯄꯩꯁꯦ ꯃꯥꯁꯦ ꯄꯥꯊꯔꯛꯄꯩꯁꯤꯗ ꯆꯦꯡ ꯁꯨꯕꯤꯕ ꯆꯥꯛ ꯁꯨꯕꯗ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯄꯅ ꯍꯦꯟ ꯍꯥꯞꯇꯣꯏꯅꯦꯕ ꯉꯥ ꯆꯍꯨꯝ ꯌꯥꯡꯈꯩ ꯇꯧꯊꯔꯛꯄꯅꯤꯅ ꯃꯇꯝꯗꯤ ꯈꯪ ꯂꯧꯋꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯂꯣꯏꯔ ꯃꯥꯜꯂꯦꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯦ ꯃꯊꯥꯒꯗꯣ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯇꯣꯝꯕ ꯃꯊꯥ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤ ꯀꯣꯜ ꯑꯃ ꯏꯔꯣꯝꯕ ꯍꯥꯞꯄꯣ ꯁꯤ ꯎꯇꯤ ꯍꯥꯞꯄꯤꯔꯣ ꯑꯗꯨꯗꯤ ꯀꯣꯟꯗ ꯄꯤꯔꯣ ꯑꯃꯨꯛ ꯁꯅꯥ ꯅꯠꯇꯦ ꯁꯤ ꯂꯥꯏꯁꯦ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯁꯤ ꯑꯃꯗ ꯄꯤꯔꯣ ꯐꯝꯐꯝ ꯌꯥꯎꯗ꯭ꯔꯕ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯆꯥꯛꯂꯨ ꯈ꯭ꯋꯥꯏ ꯆꯥꯛ ꯌꯥꯝꯕ ꯑꯃꯗꯨꯗ ꯆꯪꯗꯅ ꯂꯣꯏꯔꯦ ꯑꯩ ꯌꯥꯝ ꯋꯥꯖꯔꯝꯅꯤ ꯇꯧꯔꯤ ꯁꯤꯜꯂꯤꯁꯤ ꯁꯤꯅ ꯀꯩꯅꯥꯒꯤ ꯐꯝꯐꯝ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯕꯣꯔꯒꯤ
ꯆꯥꯛ ꯐꯖꯅ ꯍꯥꯞꯄꯦ ꯃꯥꯁꯦ ꯑꯍꯟꯁꯦ ꯅꯪꯗꯤ ꯀꯥꯏ ꯐꯝꯗꯣꯏꯕ ꯃꯇꯣꯟꯗ ꯃꯅꯨꯡ ꯆꯪꯁꯤꯜꯂꯣ ꯌꯥꯝ ꯉꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯣꯔꯗꯣ ꯑꯝꯇ ꯄꯤꯔꯛꯎꯅꯦ ꯁꯣꯝꯗ ꯆꯥ ꯌꯥꯕ꯭ꯔꯣꯗꯣ ꯅꯪ ꯀꯩꯗꯧꯔꯤꯕ ꯅꯪꯅꯥꯛꯇ ꯆꯥꯔꯨꯔꯒꯦ ꯍꯥꯏꯔꯣ ꯆꯥꯃꯨꯛ ꯆꯥꯗ꯭ꯔꯦ ꯅꯣꯏꯗꯤ ꯀꯩ ꯋꯥꯠꯀꯦ
cái qua lấy kìa thấy được ngay đâu bà không thấy ngay cả wajar apa itu ya memang wajar apa mau cari depan sih lau cái đấy tao không thể hết ông có lau cái tóc biển ha shit nan trai à muốn shit nan trai rồi ra ha cái nào cái bật chili hao hao kìa bukan dulu yang hao đi cái nào hao kìa bukan cái này Sakti hok te. Glass ka pa sa ding na hok. kamu hal gì đó Bukan gaya dre. kamu hal gì đó hal gì Mapu hos pura ni.